ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯋꯥꯏꯀꯨ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡ ꯂꯩꯄꯥꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯤꯡꯒꯤ ꯈꯨꯟ ꯃꯆꯥ ꯑꯃꯗ ꯗꯥꯡꯐꯣꯏ ꯀꯧꯕ ꯅꯤꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯃꯀꯦꯅꯨ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯅ ꯄꯥꯟ ꯃꯥꯏꯔꯦꯟ ꯊꯥꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯤꯡꯗ ꯄꯥꯟꯕ ꯎꯍꯩ ꯋꯥꯍꯩ ꯍꯦꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯀꯦꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯤꯔꯣꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯃꯥꯒꯤ ꯅꯤꯄꯥ ꯗꯥꯡꯐꯣꯏꯗ ꯍꯥꯏꯔꯛꯈꯤ, "ꯅꯤꯄꯥ, ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯋꯥꯏꯈꯨ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ꯫" ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯗꯥꯡꯐꯣꯏꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯋꯥꯏꯈꯨ ꯆꯥꯅꯤꯡꯂꯕꯗꯤ ꯑꯩꯍꯥꯛ ꯍꯌꯦꯡ ꯋꯥꯏꯈꯨ ꯂꯣꯛꯇ ꯆꯠꯇꯨꯅ ꯅꯪꯅ ꯆꯥꯅꯤꯡꯂꯤꯕ ꯋꯥꯏꯈꯨ ꯐꯥꯔꯨꯒꯦ꯫" ꯃꯀꯦꯅꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯋꯥꯏꯈꯨ ꯂꯣꯛꯇ ꯆꯠꯄꯤꯈꯤꯒꯅꯨ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯠꯇꯕ ꯂꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯖꯤꯕ ꯄꯨꯝꯅꯃꯛ ꯆꯥꯊꯣꯛꯏ ꯍꯥꯏꯅꯩ꯫ ꯆꯠꯄꯤꯈ꯭ꯔꯒꯅꯨ꯫ ꯑꯩꯍꯥꯛꯅ ꯆꯨꯝꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯨꯕꯒꯤ ꯋꯥꯅꯤ, ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦ." ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯗꯥꯡꯐꯣꯏꯅ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯄꯨꯛꯅꯤꯡ ꯇꯤꯟꯅꯖꯅ ꯄꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯖꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯗꯨ ꯄꯤꯖꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯀꯦꯅꯨꯅ ꯎꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯉꯔꯥꯡ ꯆꯥꯅꯤꯡꯂꯝꯕꯒꯤ ꯋꯥꯅꯤ, ꯉꯁꯤꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯄꯨꯔꯛꯂꯕꯁꯨ ꯆꯥꯔꯔꯣꯏ" ꯍꯥꯏꯁꯤꯟꯅꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯗꯥꯡꯐꯣꯏꯅ ꯃꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ "ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯆꯠꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯥꯅ ꯈꯪꯕꯅꯅꯤ" ꯈꯟꯈꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯥꯝꯖꯕꯗꯨ ꯃꯥꯅ ꯌꯥꯔꯗꯨꯅ ꯃꯍꯥꯛ ꯋꯥꯏꯈꯨ ꯐꯥꯕ ꯆꯠꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯃꯀꯦꯅꯨꯗꯤ ꯊꯥ ꯁꯨꯔꯛꯇꯨꯅ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯍꯥꯛ ꯑꯉꯥꯡ ꯎꯅꯕꯗ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯂꯒ ꯃꯀꯦꯅꯨ ꯁꯤꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯔꯕꯗ ꯗꯥꯡꯐꯣꯏꯒꯤ ꯊꯃꯣꯏꯗꯨ ꯅꯤꯡꯉꯝꯗꯕꯅ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯃꯥꯅ ꯆꯥꯅꯤꯡꯈꯤꯕ ꯋꯥꯏꯈꯨꯕꯨ ꯄꯤꯖꯕ ꯉꯝꯗꯅ ꯃꯥꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯊꯣꯏꯕꯤꯅ ꯁꯤꯔꯕꯗ ꯅꯤꯡꯉꯝꯗꯕꯅ ꯃꯩꯅ ꯆꯥꯛꯇꯨꯅ ꯊꯃꯣꯏꯗ ꯑꯋꯥꯕ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯒꯤ ꯈꯟꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯠꯊꯣꯛꯇꯅ ꯃꯆꯥꯗꯨ ꯄꯣꯔꯗꯨꯅ ꯄꯥꯟ ꯃꯥꯏꯔꯦꯟ ꯊꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯆꯥꯅ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯀꯞꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯃꯀꯦꯅꯨꯕꯨ ꯅꯤꯡꯁꯤꯡꯖꯔꯒ ꯇꯣꯏꯅ ꯇꯣꯏꯅ ꯀꯞꯆꯔꯛꯈꯤ꯫ ꯇꯣꯏꯅꯁꯨ ꯁꯣꯟꯖꯈꯤ, "ꯍꯦ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯑꯣ, ꯅꯍꯥꯛꯅ ꯆꯥꯟꯕꯤꯗꯨꯅ ꯅꯅꯥꯏ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯃꯀꯦꯅꯨꯅ ꯄꯣꯛꯆꯔꯝꯕ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗꯗꯤ ꯃꯥꯡꯍꯟꯕꯤꯒꯅꯨ꯫ ꯃꯍꯥꯛꯄꯨ ꯃꯄꯨ ꯅꯍꯥꯛꯀꯤ ꯅꯅꯥꯏ ꯑꯣꯏꯍꯟꯕꯤꯗꯨꯅ ꯑꯃꯨꯛꯇ ꯃꯤꯀꯣꯛ ꯊꯣꯡꯕ ꯃꯤꯁꯛ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯎꯖꯔꯒ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯁꯤꯅ ꯆꯥꯛ ꯆꯥꯕ ꯍꯩꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯆꯥꯒꯤ ꯆꯥꯅꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯃꯗꯤ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯄꯨꯔꯒ ꯃꯆꯥꯕꯨ ꯄꯣꯔꯗꯨꯅ ꯄꯥꯝꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯕꯤ, ꯃꯥꯏꯔꯦꯟ, ꯈꯣꯡꯗ꯭ꯔꯨꯝ, ꯁꯤꯡ, ꯃꯅꯥ ꯃꯁꯤꯡ, ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯡꯁꯥ ꯀꯟꯈꯠꯂꯛꯄ ꯃꯇꯝꯗ ꯎꯈꯣꯡ ꯃꯔꯨꯝꯗ ꯆꯪꯗꯨꯅ ꯃꯆꯥꯕꯨ ꯐꯤ ꯑꯄꯥꯛꯄ ꯑꯃ ꯊꯥꯔꯒ ꯁꯥꯟꯅꯍꯜꯈꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯅꯣꯡꯃꯇꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯃꯀꯦꯅꯨꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯖꯗꯦ꯫ ꯆꯤꯛꯂꯕ ꯎꯔꯛꯀꯤ ꯄꯥꯝ ꯑꯗꯨꯗ ꯃꯆꯥꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤꯕꯗꯨ ꯎꯖꯔꯒ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯃꯤꯠꯇ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯃꯀꯦꯅꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯍꯧꯈꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯋꯥꯔꯕ ꯀꯥꯟꯗ ꯃꯕꯨꯡꯉꯣꯕꯨ ꯃꯇꯝꯕꯥꯛꯇ ꯃꯣꯟ ꯈꯥꯡꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯟꯈꯤꯕ, ꯁꯣꯡꯂꯕ ꯂꯣꯛꯅꯨꯡꯗꯒꯤ ꯍꯔꯤꯅ ꯈꯣꯡꯂꯛꯄꯒꯤ ꯈꯣꯟꯖꯦꯜ, ꯇꯥꯝꯅ ꯇꯥꯝꯅ ꯎꯇꯨꯝ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯃꯈꯧ ꯄꯣꯡꯅ ꯈꯣꯡꯂꯛꯈꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯕ ꯈꯪꯗꯅ ꯊꯕꯛ ꯁꯨꯃꯤꯟꯅꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯆꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ, "ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯍꯥꯛꯄꯨ ꯎꯖꯔꯒ ꯏꯄꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯔꯕꯅꯤ꯫ ꯅꯍꯥꯛꯅꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅ ꯅꯄꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯁꯥꯟꯅꯖꯔꯤ꯫
Nangi natau uzaraga ipagi thamoidi kaikhre. Matamgi matungina masani pasi haujik satpa khara khara hairakle. Mana satpa uraga mapana harauna yengjai. Asomna lairakpana masani pasi haujikti saurakle. Masana sauраklabada dangphoina khalakhi. Haujikti isasu masana thong thaktuna chaba hairakle. Aigi nungsijarabi makenugidamak waikhu lokta satuna. Waikhu pharuraga magi mangda waikhu kattuna. Mana haraujana tawrage ninglakle. Nongmadi sakngana saraduna. Magi thangadu thauna phengladuna. Waikhu hamnaba samamaga loinana masanipa yengladuna hairakhi. Ibungo ngasidi pa waikhu lokta satuna waikhu khara pharukige. Nahak sathuklamganu. Asumna hairamlaga mahak satkhi. Mahakna waikhu lok yaurabada waikhu phaba horakhi. Matam aduda isingda luptuna lairiba lairena chawbaduna isingda luptuna laglaga dangphoigi makhong oi thangbagi khujengdu ungkhre. Dangphoina magi thangaduna lairengi mamit aduda thinkhre. Madu phawda lairen adu dangphoibu thadokti. Maduda dangphoina su hana hana mamit animakta thinkhi. Lairen mamit animak kaikhre. Mamit ukhidre. Mahak lairena umduna kanna singkhibana khujeng adu saru phangna sokle. Mamit uraktrabada lairena dangphoibu umleibadu thadoklamlaga isingda lupthakre. Dangphoi lairena umduna sikhibana I yamna thokle satpa ngamdre. Mahak lairaida kakatuna waikhu habliba samadugi manakta laire. Numit taselagla bapawba mapa laktrabada masa singdai ngambana nungsa thiraktuna mamanabani galoinana mapa thiba lakhi. Mapadu samgi manakta tuduna leiramkhi. Sam manungdasu waikhu phana yamna yauramkhi. Makhoi ahumna mapabu samaduga loinana mayumda purakhi. Huladugi mi mayam sangduna mabu seba tawduna layengbire. Adubu sibamakti sidre. Makhongdi chaisu paitrabadi satpa ngamdre. Adom oinamak mahakna magi nuksijarabi makenugi mangda waikhu sing adu tharaga sing mapak asuba singa thum morok kaloinana suraga katkhi. Mahakna nungsijarabi nahakna taibangda saningkhibadu pijaba ngamhaudrabasu ngasi aina kalibasi saraga aibu penbiu warauba tawraganu haikhi. Mahakna numit khudingmaki mahaki nupigi mangda chaladuna phamjaraga matam lenkhi. Mapagi matau uraga masanipa mathwai yamna nungaikhidre. Nongmadi mathwai yamna nungaitana tumlingaida mamangda lamdubu kolibi lairembi aduna laktuna hairakhi. Ibungo nahak karigi waribano. Napana mamit thugaikhiba lairena chawbadu haujikti satpa ngamdaduna waikulok adugi mapanda kakatuna lairabani. Mahakna numidang oiraba matamda magi yai adu puthoklaga maya launa kathoktuna laibani. Magi yai adugi mangalgi mapana anganba aduda chau sek lakpa masung pairakpa punamak magi kathokliba maya manungda paisalanduna sangkhi. Madu saraga mahak hinglibani. Ayuk nungtindadi mahak ising manungda lotuna laibani. Aduna nahangna nakoi khungi yu singba singdagi yuthi singa si numit tarini dang lauraga mana makhong hampham aduaida haidoktuna thamu. Mana yuthi sing adu chaba hairakpadagi mahakna ngauduna lairingaida nahangna magi mani adu purakadabani. Nangna magi damak thoina waruganu magi di mani ani subani. Madu hairam laga lairembidu mangthokre. Singdai ngamba makeup tholakle. Mahakna mi kana amata haidoktana makhoigi khunaduda yumthong tareta numit tareni di yum amamamdagi yuthi pibiu haijakhi. Mayam aduna sunangi kana kadaba lairabadi lau takpikhi. Mahakna yum amadagi yuthi du puraga lairenduna manglamba mafam thikhi. Numit khudingi mahakna lairiba mafam aduda yuthi du phajana pun haidoktuna thamkhi. Numit taraba matamda numit khudingi matawgum lairendu mafam aduda laktuna lairabada yuthigi manamdu tabada layu ningsinglaktuna manam lauduna thirakpada yuthi thengnare.
ꯃꯍꯥꯛꯅ ꯍꯥꯎꯅ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯆꯤꯡꯗꯥꯏ ꯉꯝꯕꯅ ꯌꯨꯊꯤ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯃꯥꯒꯤ ꯌꯥꯏ ꯑꯗꯨ ꯑꯣꯠꯊꯣꯛꯇꯨꯅ ꯊꯝꯂꯒ ꯅꯨꯡꯉꯥꯏꯅ ꯉꯥꯎꯗꯨꯅ ꯇꯨꯝꯂꯤꯕꯗꯨ ꯎꯔꯒ ꯌꯨꯊꯤ ꯑꯗꯨ ꯐꯖꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯂꯒ ꯌꯥꯏꯗꯨ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯦ꯫ ꯂꯥꯏꯔꯦꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯌꯨꯊꯤꯒꯤ ꯃꯅꯝ ꯇꯥꯔꯗꯨꯅ ꯍꯥꯎꯅ ꯑꯃꯨꯛ ꯆꯥꯈ꯭ꯔꯦ꯫ ꯆꯤꯡꯗꯥꯏ ꯉꯝꯕꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ 9ꯅꯤ ꯂꯥꯏꯔꯦꯟꯗꯨ ꯌꯨꯊꯤ ꯄꯤꯖꯈꯤ꯫ ꯂꯥꯏꯔꯦꯟ ꯅꯨꯃꯤꯠ 9ꯅꯤ ꯉꯥꯎꯔꯕꯗ ꯍꯥꯟꯅꯒꯤ ꯃꯍꯥꯛꯀꯤ ꯃꯅꯤ ꯑꯗꯨ ꯀꯥꯎꯊꯣꯛꯈꯤ꯫ ꯆꯤꯡꯗꯥꯏ ꯉꯝꯕ ꯂꯥꯏꯔꯦꯟꯒꯤ ꯃꯅꯤꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯃꯌꯨꯝ ꯃꯀꯩ ꯁꯪꯒꯣꯜ ꯑꯣꯀꯣꯟ ꯐꯖꯅ ꯁꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯂꯥꯛꯄ ꯍꯥꯞꯈ꯭ꯔꯦ꯫ ꯆꯤꯡꯗꯥꯏ ꯉꯝꯕꯒꯤ ꯃꯒꯨꯟꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯃꯥꯒꯤ ꯈꯨꯟꯗꯨꯗ ꯂꯩꯕ ꯂꯥꯏꯔꯕ ꯈꯨꯟꯃꯤꯁꯤꯡꯕꯨ ꯃꯍꯥꯛꯅ ꯃꯌꯨꯝ ꯃꯀꯩ ꯁꯥꯕꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤꯁꯨ ꯂꯥꯏꯔꯕ ꯀꯌꯥ ꯃꯥꯒꯤ ꯈꯨꯟꯗ ꯂꯥꯛꯇꯨꯅ ꯈꯨꯟꯗꯥꯈꯤ꯫ ꯃꯥꯒꯤ ꯈꯨꯟ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯛꯂꯦ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝ ꯄꯥꯟꯅꯕ ꯋꯥ ꯇꯥꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯆꯤꯡꯗꯥꯏ ꯉꯝꯕꯗ ꯍꯥꯏꯖꯔꯛꯈꯤ, ꯈꯨꯂꯥꯛꯄ, ꯅꯍꯥꯛ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯁꯤ꯫ ꯊꯪꯅꯕ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯗꯥꯏ ꯉꯝꯕꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯂꯥꯛꯄꯗ ꯄꯤꯕꯤꯔꯣ ꯍꯥꯏꯖꯔꯨꯒꯦ꯫ ꯃꯗꯨ ꯇꯥꯕꯗ ꯆꯤꯡꯗꯥꯏ ꯉꯝꯕꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯈꯨꯟꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯍꯥꯛꯄꯨ ꯈꯨꯂꯥꯛꯄꯤ ꯑꯣꯏꯕꯗ ꯌꯥꯔꯕ꯭ꯔꯥ? ꯄ꯭ꯔꯖꯥꯁꯤꯡꯅꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯑꯩꯁꯨ ꯌꯥꯖꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯅ ꯊꯪꯅꯕ ꯈꯨꯂꯥꯛꯄꯒꯤꯗ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯣꯏꯒꯤ ꯈꯨꯂꯥꯛꯄꯤ ꯑꯣꯏꯍꯟꯖꯒꯦ ꯄꯤꯕꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯃꯗꯨꯗ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯋꯥꯏꯈꯨ ꯄꯣꯝꯃꯒ ꯁꯤꯡ ꯁꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯟꯗꯪ ꯂꯥꯕ ꯐꯖꯕ ꯑꯃꯒ ꯌꯨ ꯈꯔꯨꯡ 10ꯒ ꯂꯣꯏꯅꯅ ꯄꯨꯔꯛꯇꯨꯅ ꯃꯪꯀꯠ ꯄꯨꯔꯛꯎ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯋꯥꯏꯈꯨ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯈꯟꯕꯗꯒꯤꯅꯤ꯫ ꯃꯔꯝꯗꯤ ꯋꯥꯏꯈꯨꯂꯣꯛꯇ ꯂꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯂꯩ, ꯑꯗꯨꯅ ꯋꯥꯏꯈꯨ ꯐꯥꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯗꯨ ꯌꯥꯝꯅ ꯋꯥꯅꯈꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯂꯕꯗ ꯃꯕꯨꯡꯉꯣꯗ ꯇꯝꯖꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯆꯤꯡꯗꯥꯏ ꯉꯝꯕꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝꯅꯤ꯫ ꯈꯨꯟꯁꯤꯒꯤ ꯅꯤꯄꯥ ꯄꯨꯝꯅꯃꯛ ꯋꯥꯏꯈꯨꯂꯣꯛꯇ ꯆꯠꯇꯨꯅ ꯋꯥꯏꯈꯨ ꯄꯣꯝꯃ ꯐꯥꯕꯤꯔꯨ꯫ ꯂꯩꯔꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯆꯤꯡꯗꯥꯏ ꯉꯝꯕ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯍꯥꯏꯕꯤꯌꯨ꯫ ꯀꯔꯤꯁꯨ ꯇꯧꯗꯅ ꯏꯁꯤꯡꯗ ꯂꯨꯞꯆꯈꯤꯒꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕꯗꯒꯤ ꯃꯥꯒꯤ ꯁꯝ ꯊꯥꯡ ꯄꯨꯔꯗꯨꯅ ꯋꯥꯏꯈꯨꯂꯣꯛꯇ ꯆꯠꯈꯤꯗꯨꯅ ꯆꯤꯡꯗꯥꯏ ꯉꯝꯕ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯍꯥꯏꯅꯈꯤ꯫ ꯃꯤ ꯃꯌꯥꯝꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯥꯏꯔꯦꯟ ꯑꯆꯧꯕꯗꯨ ꯏꯁꯤꯡ ꯑꯔꯨꯕꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏꯅ ꯋꯥꯏꯈꯨ ꯑꯗꯨ ꯌꯥꯝꯅ ꯐꯥꯔꯦ, ꯄꯨꯗꯨꯅ ꯍꯔꯥꯎꯅ ꯂꯥꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯈꯨꯂꯥꯛꯄꯒꯤ ꯃꯄꯥ ꯗꯥꯡꯐꯣꯏꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯀꯦꯅꯧꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯞꯂꯛꯈꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ, ꯅꯍꯥꯛꯄꯨ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯖꯕ ꯉꯝꯗꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯍꯥꯛꯅꯗꯤ ꯎꯕꯤꯔꯝꯒꯗ꯭ꯔꯥ? ꯅꯪꯅ ꯄꯥꯝꯖꯔꯝꯕ ꯋꯥꯏꯈꯨꯒ ꯁꯤꯡꯒ ꯁꯨꯒꯥꯏꯔꯒ ꯆꯥꯕꯗꯣ ꯅꯍꯥꯛꯀꯤ ꯅꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤ ꯃꯍꯥꯛꯁꯨ ꯅꯪꯒꯨꯝꯅ ꯋꯥꯏꯈꯨ ꯄꯥꯝꯂꯤ꯫ ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯏꯈꯨ ꯑꯔꯧꯕꯒ ꯁꯤꯡ ꯃꯄꯥꯛꯀ ꯁꯨꯒꯥꯏꯔꯒ ꯊꯨꯝ ꯃꯣꯔꯣꯛ ꯇꯣꯠꯇꯨꯅ ꯄꯨꯌꯨ ꯂꯩꯌꯨ ꯏꯟꯕꯤꯒꯦꯀꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯪꯗ ꯆꯠꯇꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯆꯥꯅꯕꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯍꯤꯡꯂꯤꯉꯩꯗ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯄꯥꯡꯗꯕ ꯑꯣꯏꯗꯨꯅ ꯄꯤꯖꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯪꯅ ꯊꯝꯖꯔꯝꯕ ꯅꯆꯥꯅꯤꯄꯥꯅ ꯈꯨꯂꯥꯛꯄ ꯑꯣꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯥꯔꯨꯕ ꯋꯥꯏꯈꯨ ꯑꯆꯧꯕꯒ ꯁꯤꯡꯄꯥꯛꯀ ꯁꯨꯒꯥꯏꯗꯨꯅ ꯇꯣꯠꯂꯕ ꯁꯤꯡꯖꯨ ꯆꯥꯔꯒ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯀꯞꯆꯈꯤ꯫ ꯗꯥꯡꯐꯣꯏꯅ ꯃꯆꯥꯅꯤꯄꯥꯒꯤꯗꯃꯛ ꯁꯟꯗꯪ ꯂꯥꯕ ꯐꯖꯕ ꯑꯃ, ꯌꯨ ꯈꯔꯨꯡ 10, ꯋꯥꯏꯈꯨ ꯄꯣꯝꯃ, ꯁꯤꯡꯄꯥꯛ ꯁꯝ ꯑꯃ, ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯇꯤ ꯃꯈꯣꯡꯅ ꯆꯠꯄ ꯉꯝꯗꯕꯅ ꯈꯨꯟꯖꯥ-ꯅꯤꯄꯥ 4ꯅ ꯗꯣꯂꯥꯏ ꯁꯥꯗꯨꯅ ꯈꯨꯂꯥꯛꯄꯒꯤꯗ ꯆꯠꯂꯦ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯋꯥꯠꯇꯅ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯄꯗ ꯈꯨꯂꯥꯛꯄꯗꯨ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯄꯣꯠꯂꯝꯁꯤꯡꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯈꯤ꯫ ꯃꯍꯥꯛꯅ ꯋꯥꯏꯈꯨ ꯌꯥꯎꯔꯛꯇ꯭ꯔꯒꯗꯤ ꯄꯤꯔꯣꯏ ꯈꯟꯗꯨꯅ ꯋꯥꯏꯈꯨ ꯄꯨꯔꯛꯎ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯋꯥꯏꯈꯨꯂꯣꯛꯇ ꯋꯥꯏꯈꯨ ꯐꯥꯕ ꯉꯝꯂꯣꯏ ꯈꯜꯂꯨꯕꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯗꯥꯡꯐꯣꯏꯒꯤ ꯃꯆꯥꯅꯤꯄꯥ ꯆꯤꯡꯗꯥꯏ ꯉꯝꯕꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯕꯗ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯗꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯟꯖꯥꯁꯤꯡꯗ ꯍꯥꯏꯔꯛꯈꯤ꯫
ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯈꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯁꯨꯔꯕꯅꯤꯅ ꯅꯈꯣꯏꯅ ꯁꯟꯗꯪ ꯂꯥꯕ ꯑꯁꯤ ꯐꯖꯅ ꯊꯣꯡꯂꯣ, ꯑꯗꯨꯒ ꯋꯥꯏꯈꯨ ꯄꯣꯝ ꯑꯁꯤꯅ ꯐꯖꯅ ꯂꯧꯔꯣ, ꯑꯗꯨꯒ ꯁꯤꯡ ꯐꯖꯅ ꯆꯥꯝꯊꯣꯛꯂꯒ ꯊꯨꯝ ꯃꯣꯔꯣꯛ ꯊꯥꯛꯇꯨꯅ ꯁꯨꯒꯥꯏꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯌꯨꯔꯥꯟꯗꯨꯅ ꯃꯁꯤꯅ ꯃꯥꯔꯤꯔꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯆꯤꯡꯐꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯄꯨꯀꯥꯎꯗ ꯊꯥꯖꯔꯨꯕꯅꯤ, ꯃꯈꯣꯏꯅ ꯋꯥꯏꯈꯨ ꯄꯣꯝ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯃꯥꯡꯒꯠ ꯄꯤꯕ ꯉꯝꯗꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯤꯡꯗꯥꯏ ꯉꯝꯕꯤꯕꯨ ꯄꯤꯈꯤꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯊꯪꯅꯕ ꯈꯨꯂꯥꯛꯄ ꯑꯣꯏꯔꯕ ꯗꯥꯡꯐꯣꯏꯒꯤ ꯃꯆꯥꯅꯤꯄꯥ ꯆꯤꯡꯗꯥꯏ ꯉꯝꯕ ꯈꯨꯂꯥꯛꯄ ꯑꯣꯏꯔꯒꯗꯕ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄꯤ ꯑꯣꯏꯅ ꯑꯩꯅ ꯄꯤꯔꯕꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯏꯉꯥꯏꯒ ꯌꯨꯔꯥꯟ ꯆꯥꯛꯁꯨ ꯆꯥꯃꯤꯟꯅꯁꯤ, ꯌꯨꯔꯥꯟ ꯌꯨꯁꯨ ꯊꯛꯃꯤꯟꯅꯗꯨꯅ ꯍꯥꯎꯔꯕ ꯋꯥꯏꯈꯨꯒꯤ ꯁꯤꯡꯖꯨꯁꯨ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯏ ꯑꯅꯤꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯌꯨꯔꯥꯟꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯥꯡꯐꯣꯏꯒꯤ ꯊꯃꯣꯏꯗ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯑꯃꯠꯇ ꯎꯍꯟꯗꯅ ꯃꯄꯨꯛꯅꯤꯡꯗ ꯀꯞꯆꯈꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯃꯀꯦꯅꯨꯕꯨ ꯅꯤꯡꯁꯤꯡꯖꯔꯒ ꯈꯜꯂꯛꯈꯤ, ꯏꯕꯦꯝꯃ, ꯑꯩꯍꯥꯛ ꯅꯪꯅ ꯂꯩꯈꯤꯗꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯏꯈꯨꯒꯤ ꯁꯤꯡꯖꯨꯕꯨ ꯌꯥꯇꯣꯟ ꯇꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯊꯕꯛ ꯊꯣꯛꯄ ꯑꯁꯤꯗ ꯑꯩꯅ ꯆꯥꯗ꯭ꯔꯕꯗꯤ ꯏꯉꯥꯏ ꯑꯁꯤꯅ ꯀꯔꯤ ꯈꯟꯈꯤꯒꯅꯤ? ꯑꯩꯅ ꯅꯪꯒꯤ ꯅꯌꯥꯗ ꯍꯥꯟꯅ ꯏꯜꯂꯛꯂꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨ ꯑꯗꯨ ꯂꯩꯃꯥꯏꯗ ꯈꯔ ꯀꯠꯈꯤ, ꯑꯗꯨꯒ ꯌꯨ ꯂꯥꯟꯗꯨꯅ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯈꯤ꯫ ꯃꯥꯒꯤ ꯋꯥ ꯉꯥꯡꯗꯕ ꯃꯇꯧ ꯎꯔꯒ ꯈꯨꯂꯥꯛꯄꯅ, ꯏꯉꯥꯏ, ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯦ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯗꯥꯡꯐꯣꯏꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ, ꯈꯨꯂꯥꯛꯄꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯆꯥ ꯏꯕꯦꯝꯃꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅꯕ ꯄꯤꯕꯤꯕꯗ ꯊꯃꯣꯏ ꯈꯩꯅ ꯄꯦꯟꯖꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯋꯥꯠꯄꯁꯤꯗ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯖꯔꯒ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯃꯍꯥꯛꯄꯨ ꯋꯥꯠꯂꯦ ꯈꯟꯖꯔꯨꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯗꯨ ꯇꯥꯔꯒ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯛꯈꯤ, ꯏꯉꯥꯏ, ꯀꯔꯤꯒꯤ ꯋꯥꯕꯅꯣ? ꯇꯥꯏꯕꯪꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕ ꯑꯣꯏꯍꯟꯕ ꯌꯥꯗꯕꯅꯤ, ꯃꯄꯨ ꯃꯥꯒꯤ ꯊꯧꯗꯥꯡ ꯑꯩꯈꯣꯏꯅ ꯏꯟꯖꯕ ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈꯤꯒꯗꯕꯅꯤ, ꯑꯃꯅ ꯑꯃꯕꯨ ꯊꯤꯡꯕ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯅꯤꯡꯗꯥꯏ ꯉꯝꯕꯤ ꯏꯕꯦꯝꯃꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯗꯨꯅ ꯊꯤꯟꯕꯤꯔꯛꯂꯦ꯫ ꯆꯤꯡꯗꯥꯏ ꯉꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯈꯨꯟ ꯑꯅꯤꯒꯤ ꯃꯤꯌꯥꯝꯗꯨ ꯌꯨ ꯂꯥꯟꯅꯗꯨꯅ ꯑꯣꯛꯁꯥ ꯆꯥꯃꯤꯟꯅꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯃꯤꯟꯅꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕꯗ ꯗꯥꯡꯐꯣꯏꯒꯤ ꯃꯃꯪꯗ ꯃꯀꯦꯅꯨ ꯀꯧꯕꯤ ꯏꯕꯦꯝꯃꯗꯨꯅ ꯂꯥꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯔꯤꯕꯗꯨ ꯅꯅꯥꯏ ꯅꯨꯄꯤꯅ ꯈꯪꯖꯩ, ꯑꯗꯨꯕꯨ ꯑꯁꯤ ꯂꯝꯕꯤꯗ ꯆꯠꯈꯤꯕꯅ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯖꯕ ꯉꯝꯗ꯭ꯔꯦ, ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯔꯒꯅꯨ꯫ ꯋꯥꯏꯈꯨ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎꯅ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯀꯥꯎꯕꯤꯗ꯭रिꯕ, ꯑꯗꯨꯅ ꯅꯅꯥꯏꯅ ꯍꯦꯟꯅ ꯄꯦꯟꯖꯔꯦ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ, ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫